ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯌꯥꯝꯄꯣꯛꯄꯤ ꯃꯦꯝꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯃꯈꯨꯠꯅ ꯈꯗꯥꯡ ꯑꯗꯨ ꯁꯧꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯁꯧꯕ ꯉꯥꯏꯔꯤ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯏꯁꯥꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥ ꯅꯤꯄꯥꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯈꯨꯜ ꯃꯆꯥ ꯑꯗꯨꯗ ꯃꯦꯝꯊꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯗꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯗꯨꯅ ꯃꯦꯝꯊꯣꯏꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯤꯄꯥꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯥꯎꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯁꯦ ꯅꯅꯥꯎꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯐꯝꯍꯜꯂꯨ, ꯑꯩꯅꯦ ꯀꯣꯛꯀ ꯉꯥꯎꯔꯦ, ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ"꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯁꯤ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯐꯝꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯇꯔꯨꯛ ꯁꯨꯕ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯀꯣꯔꯐꯨ ꯑꯃ ꯎꯞꯁꯤꯜꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯟꯅ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯀꯣꯛꯇ ꯀꯣꯔꯐꯨ ꯑꯗꯨ ꯎꯞꯁꯤꯟꯈꯤꯕꯅ ꯀꯔꯤꯃꯠꯇ ꯎꯗꯕꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯏꯃꯨꯡꯂꯣꯝꯗ ꯀꯣꯔꯣꯡ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯂꯣꯡꯈ꯭ꯔꯥꯎ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯦꯝꯊꯣꯏ, "ꯑꯁ, ꯀꯔꯝ ꯍꯥꯏꯅ ꯃꯀꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯣꯔꯐꯨ ꯑꯁꯤꯕꯨ ꯍꯨꯛꯆꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤꯒ ꯇꯧꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯀꯣꯛꯇ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯣꯔꯐꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯕꯨꯛ ꯄꯥꯏꯔꯗꯨꯅ ꯂꯩꯕꯥꯛꯇ ꯑꯣꯜꯂꯗꯨꯅ ꯁꯤꯊ ꯅꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯅ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯧꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯣꯔꯐꯨ ꯑꯗꯨ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯩꯁꯤꯅ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯅ, "ꯍꯦ ꯇꯣꯝꯄꯣꯛ, ꯀꯣꯔꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯉꯛꯁꯝ ꯑꯗꯨ ꯊꯤꯡꯖꯤꯜꯂꯨꯔꯤꯕꯗꯨꯕꯣ"꯫ ꯃꯁꯤꯗ ꯇꯣꯝꯄꯣꯛꯅ ꯀꯞꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯅ ꯉꯁꯥꯏ ꯀꯣꯔꯐꯨꯗ ꯏꯁꯤꯡꯗꯒꯤ ꯌꯦꯡꯕꯗ ꯀꯣꯔꯐꯨꯗꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛꯇꯣ ꯀꯣꯔꯐꯨꯗ ꯊꯤꯟꯖꯤꯜꯂꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯅꯦ, ꯑꯗꯨꯗ ꯀꯣꯛꯇꯣ ꯀꯣꯔꯐꯨꯗ ꯄꯜꯂꯒ ꯂꯩꯈꯤꯗꯅ". ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛ ꯋꯥ ꯀꯞꯊꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ, "ꯍꯩ, ꯌꯥꯔꯦꯀꯣ, ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅꯅꯦ ꯑꯃꯨꯛꯇ ꯐꯝꯗꯨꯅ ꯂꯩꯔꯨꯆꯣ, ꯏꯃꯥꯅꯦ ꯆꯥꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ". ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯆꯥꯛ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯑꯗꯨ ꯑꯍꯥꯎꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯊꯜꯂꯕꯗꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯏꯪꯈꯣꯜꯗꯒꯤ ꯑꯍꯧꯕ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯃꯦꯝꯊꯣꯏ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯐꯝꯍꯜꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯛ ꯑꯃꯠꯇ ꯄꯨꯟꯅ ꯆꯥꯍꯟꯗꯦ꯫ ꯇꯣꯉꯥꯟ ꯆꯥꯛ ꯄꯨꯈꯝ 9 ꯊꯣꯛꯅ ꯊꯤꯔꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ 4ꯁꯨꯕꯤ ꯅꯥꯎꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯥꯞꯂꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯑꯣꯛꯇ꯭ꯔꯗꯨꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯩꯇ꯭ꯔꯕꯣ? ꯑꯩ ꯄꯨꯛ ꯊꯟꯗ꯭ꯔꯤꯌꯦ, ꯆꯥꯛ ꯈꯖꯤꯛꯇ ꯍꯥꯞꯄꯤꯔꯛꯑꯣ". ꯑꯁꯨꯝꯅ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯦꯝꯊꯣꯏ, "ꯅꯥꯎꯕꯤ, ꯏꯃꯥꯒꯤ ꯁꯔꯨꯛꯅꯦꯅ ꯆꯥꯛꯈꯣꯝ 2ꯃꯨꯛꯇ ꯈꯥꯛꯄꯅꯤ, ꯁꯦ ꯏꯆꯥꯒꯤ ꯍꯥꯞꯄꯤꯔꯛꯂꯒꯦꯁꯦ". ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤꯅ, "ꯏꯃꯥ, ꯌꯥꯔꯦ, ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯍꯥꯞꯈ꯭ꯔꯒꯦ". ꯃꯁꯤꯗ ꯃꯦꯝꯊꯣꯏ, "ꯆꯥꯔꯣ, ꯅꯪꯒꯤ ꯊꯟꯅꯕ ꯑꯗꯨꯃꯛ ꯆꯥꯔꯣ, ꯏꯃꯥꯒꯤ ꯁꯤꯗꯒꯤ ꯍꯥꯞꯈ꯭ꯔꯒꯦ". ꯂꯩꯁꯤ ꯃꯃꯥꯒꯤ ꯂꯩꯍꯧꯔꯔꯣꯏ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛ ꯊꯜꯂꯦ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯅꯥꯎꯕꯤꯗ ꯍꯥꯞꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯆꯥꯅ ꯑꯣꯛꯑꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥ 9 ꯁꯨꯖꯔꯕꯁꯨ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯑꯣꯏꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤ ꯆꯍꯤ 14 ꯆꯪꯂꯛꯄꯗꯃꯛ ꯉꯥꯏꯔꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯍꯤ 3 ꯐꯥꯅ
ꯅꯥꯎꯔꯣꯟ ꯑꯃꯠꯇ ꯍꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯔꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯎꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯇꯨꯝꯍꯜꯂꯝꯂꯗꯨꯅ ꯃꯍꯥꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯥꯎꯊꯣꯏ ꯑꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕꯅ ꯊꯝꯐꯝ ꯍꯦꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯍꯧꯒꯠꯂꯣ, ꯀꯔꯤꯅꯣ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯆꯥꯎꯊꯣꯏꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯎꯊꯣꯏ ꯍꯥꯏꯔꯪ ꯍꯧꯒꯠꯂꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯗꯨꯅ ꯄꯥꯏꯔꯛꯀꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯁꯣꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯆꯥꯎꯊꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯜꯂꯗꯨꯅ ꯍꯩ ꯅꯨꯄꯥ, ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯕꯅꯤꯍꯦ ꯅꯪꯕꯣ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯅꯪ ꯅꯌꯥꯗꯣ ꯀꯕꯥ ꯈꯜꯂꯒ ꯃꯥꯏꯅ ꯊꯝꯖꯖꯅꯤ꯫ ꯂꯥꯛꯑꯣ, ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ, ꯇꯨꯃꯤꯟꯅ ꯇꯨꯝꯂꯨ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯃꯦꯝꯊꯣꯏꯅ ꯆꯥꯎꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡ ꯂꯣꯡꯕꯗꯨꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯕꯣ, ꯊꯥꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯦꯝꯊꯣꯏꯅ ꯉꯝꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯊꯣꯏ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯂꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯇꯨꯝꯈꯤꯕ ꯑꯁꯤꯗ ꯋꯥꯏ ꯈꯔ ꯁꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯉꯟꯅ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯂꯥꯎꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯦꯝꯊꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯝꯂꯤꯕ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯑꯌꯨꯛꯀꯤ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯉꯟꯇꯥ ꯍꯧꯒꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯈ꯭ꯋꯥꯡ ꯑꯁꯤꯁꯨ ꯇꯦꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤꯀꯣ ꯑꯩꯁꯦ ꯈꯔꯁꯨ ꯁꯥꯐꯒꯗꯕ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯍꯣꯠꯅꯕꯗꯅꯦ ꯑꯩ ꯏꯅꯝꯃꯁꯦ ꯎꯕ ꯃꯈꯩ ꯍꯦꯛ ꯋꯥꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯥꯁꯤꯕꯨ ꯍꯧꯖꯤꯛ ꯑꯌꯨꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯏꯆꯦ ꯁꯈꯤ ꯍꯣꯏꯗꯒꯤ ꯀꯣꯕꯤ ꯆꯥꯔꯗꯣ ꯈꯔ ꯐꯨꯛꯂꯨꯔꯒ ꯊꯥꯖꯤꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯁꯦꯕꯥꯗꯣ ꯐꯖꯅ ꯇꯧꯕꯤꯔꯒ ꯀꯣꯕꯤ ꯐꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯗꯨꯅ ꯄꯩꯁꯥ ꯈꯔꯗꯤ ꯐꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯃꯍꯥꯛ ꯀꯣꯕꯤ ꯊꯥꯐꯝ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯦꯝꯊꯣꯏ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯍꯣꯠꯅꯔꯤꯉꯩ ꯏꯪꯕꯒ ꯆꯪꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯝꯊꯥꯗ ꯍꯨꯃꯥꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯗꯤ ꯃꯦꯝꯊꯣꯏꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯎꯕꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯈꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯤꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯊꯥꯗꯣꯏꯅꯣ?" ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ "ꯏꯕꯦꯝꯃ, ꯏꯃꯥꯅꯅꯦ ꯑꯂꯨꯒ ꯀꯣꯕꯤꯒ ꯊꯥꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯅꯦ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯃꯩꯗꯣ ꯊꯥꯒꯠꯄ ꯑꯃꯨꯛꯇ ꯍꯧꯔꯝꯃꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯅꯥꯎꯁꯤꯡꯗꯣ ꯃꯔꯤ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯒꯅꯤ꯫ ꯏꯃꯥꯁꯨꯅꯦ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯑꯒꯦꯀꯣ꯫ ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯁꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯗꯨꯅ ꯆꯥꯛꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯔꯤ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯔꯤ ꯂꯥꯛꯄꯗ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯄꯨꯂꯞ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯁꯤꯡꯗꯨ ꯇꯥꯊꯣꯛꯂꯨꯔꯒ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣꯅꯦ ꯅꯣꯏꯕꯣ꯫ ꯏꯪꯕꯅ ꯂꯣꯏꯕ ꯇꯥꯔꯦꯅꯦ꯫ ꯆꯠꯂꯣ, ꯏꯃꯥꯁꯨꯅꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯂꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯂꯩꯕꯥꯛ ꯇꯧꯕ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯝꯂꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯏꯔꯨꯖꯔꯨꯔꯦ꯫
ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯃꯆꯥ ꯑꯇꯩꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯁꯈꯤ ꯍꯣꯏꯗ ꯀꯣꯕꯤ ꯆꯥꯔ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯌꯨ ꯉꯥꯎꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯆꯥꯎꯊꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯎꯈꯤꯕꯗꯒꯤ ꯃꯦꯝꯊꯣꯏꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯝꯊꯣꯏ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯁꯈꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡ ꯁꯈꯤꯕꯨ ꯂꯦꯞꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯍꯣ ꯏꯆꯦ ꯁꯈꯤ, ꯏꯆꯦ ꯁꯈꯤ, ꯂꯩꯇꯕ꯭ꯔꯣ ꯏꯆꯦ ꯁꯈꯤ? ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯁꯈꯤ ꯃꯅꯤꯡꯂꯣꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯇꯨꯅ "ꯃꯦꯝꯊꯣꯏ ꯀꯩꯗꯧꯔꯦ? ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ?" ꯃꯦꯝꯊꯣꯏ ꯁꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯕꯨꯛꯅꯤꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯍꯥꯛ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯆꯦꯒꯤ ꯏꯪꯈꯣꯜꯗ ꯀꯣꯕꯤ ꯆꯥꯔ ꯍꯧꯋꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨ ꯅꯅꯥꯎꯅ ꯈꯤꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ꯫ ꯃꯁꯤꯗ ꯁꯈꯤꯅ ꯃꯦꯝꯊꯣꯏ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯁꯤꯃ ꯂꯧꯒꯦꯒ ꯄꯨꯒꯦꯒ ꯋꯥꯏꯒꯦꯒ꯫ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯃꯅꯤꯡꯗꯒꯤ ꯐꯨꯛꯇꯨꯅ ꯄꯨꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯈꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯁꯨ ꯃꯤꯅ ꯃꯉꯣꯟꯗ ꯋꯥ ꯃꯊꯛ ꯊꯪꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯎꯁꯤꯟꯅꯗꯅ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯈꯤꯅ ꯃꯈꯨꯠꯇ ꯀꯣꯕꯤ ꯆꯥꯔ 30ꯃꯨꯛ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯈꯤꯅ "ꯁꯦ ꯑꯩꯅꯅꯦ ꯃꯄꯥꯡꯒꯜ ꯁꯣꯜꯂꯦꯅ ꯈꯔ ꯊꯝꯍꯧꯕꯅꯤ, ꯃꯁꯤ ꯍꯦꯛ ꯄꯨꯔꯒ ꯊꯥꯔꯨꯔꯣꯀꯣ, ꯑꯗꯨꯒ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯀꯣꯕꯤ ꯐꯨꯜ ꯑꯆꯧ ꯑꯆꯧꯕ ꯀꯥꯔꯛꯂꯕꯗꯤꯅꯦ ꯅꯆꯦꯗ ꯄꯤꯔꯛꯄ ꯈꯔ ꯀꯥꯎꯅꯤꯀꯣ." ꯃꯁꯤꯗ ꯃꯦꯝꯊꯣꯏꯁꯨ "ꯍꯣꯏ ꯏꯆꯦꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯣꯛ ꯄꯤꯔꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯀꯣꯕꯤ ꯆꯥꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯅꯨꯡꯁꯤꯊꯣꯏ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯇꯩꯔꯗꯨꯅ ꯁꯨꯃꯥꯡꯗ ꯀꯞꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ "ꯏꯕꯦꯝꯃ ꯂꯩꯁꯤ, ꯀꯩꯗꯧꯔꯦ? ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯂꯩꯈꯣꯝꯗ ꯄꯨꯡꯇꯩ ꯇꯩꯔꯤꯕ ꯑꯁꯤꯕꯣ?" ꯃꯁꯤꯗ ꯂꯩꯁꯤꯅ "ꯏꯃꯥ, ꯃꯅꯤꯡꯒꯤ ꯃꯤꯒꯤ ꯈꯣꯡꯕꯥꯟ ꯁꯤꯠꯄ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯂꯨꯏꯌꯦ, ꯑꯗꯨꯗ ꯇꯥꯁꯤꯜꯂꯦꯅ ꯇꯣꯝꯄꯣꯛꯅ ꯄꯨꯔꯒ ꯂꯥꯛꯑꯦ." ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ "ꯏꯍꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯦꯡꯂꯤꯕ ꯑꯁꯤꯕꯣ? ꯆꯠꯂꯨ ꯏꯕꯦꯝꯃ, ꯏꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯁꯥꯍꯜꯂꯨꯆꯣ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯐꯖꯅ ꯏꯔꯨꯖꯕꯤꯗꯕ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯏꯪꯕꯅ ꯂꯣꯏꯔꯅꯤ ꯃꯍꯥꯛ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯁꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯁꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯅꯥꯎꯕꯤ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯩꯁꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯥꯎꯕꯤꯒꯤ ꯈꯣꯡꯕꯤ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ "ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯅꯈꯣꯡ ꯑꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ." ꯅꯥꯎꯕꯤ ꯀꯞꯇꯨꯅ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯗ ꯁꯣꯛꯈꯤꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯁꯨ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯈꯔ ꯍꯦꯛꯂꯨꯗꯨꯅ ꯆꯥꯝꯊꯣꯛꯂꯒ ꯃꯆꯤꯟꯗ ꯁꯩꯒꯥꯏꯔꯗꯨꯅ ꯅꯥꯎꯕꯤꯒꯤ ꯃꯈꯣꯡꯗ ꯊꯣꯛꯂꯤꯕ ꯏ ꯑꯗꯨꯕꯨ ꯈꯛꯅꯕ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩꯁꯤ ꯑꯗꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯍꯟꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯉꯁꯥꯏ ꯄꯤꯔꯛꯈꯤꯕ ꯀꯣꯕꯤ ꯆꯥꯔꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯪꯅꯕꯗ ꯂꯩꯕꯤ ꯃꯧ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯃꯦꯝꯊꯣꯏ, ꯍꯣ ꯃꯦꯝꯊꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ "ꯑꯧ ꯏꯆꯦ ꯇꯥꯏꯌꯦ." ꯃꯁꯤꯗꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯅꯍꯥꯟ ꯆꯦꯡ ꯃꯩꯔꯣꯛ 3 ꯄꯨꯈꯤꯕꯗꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ, ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯅꯤ ꯈꯪꯉꯗꯤ ꯈꯔꯁꯨ ꯁꯦꯡꯗꯣꯛꯄ ꯇꯝꯃꯨꯅꯦ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯄꯨꯔꯨꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯂꯩꯇꯕꯅ ꯍꯦꯟꯃꯟꯕꯅ ꯃꯉꯣꯟꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯄ ꯆꯩꯔꯛꯄꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯁꯈꯤꯗꯒꯤ ꯂꯧꯔꯛꯄ ꯀꯣꯕꯤ ꯆꯥꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯖꯅ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯕꯤ ꯆꯥꯔꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯊꯥꯔꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯐꯖꯕ ꯐꯨꯜ ꯀꯌꯥ ꯑꯃ ꯀꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯕꯨ
ꯀꯩꯊꯦꯜꯗ ꯌꯣꯜꯂꯗꯨꯅ ꯃꯗꯨꯗꯒꯤ ꯁꯤꯜꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯗꯨꯅ ꯃꯦꯝꯊꯣꯏ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯝꯊꯣꯏꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯄꯨꯔꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯗꯤ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯑꯁꯤꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯂꯩ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤ ꯆꯍꯤ 10 ꯃꯄꯨꯡ ꯍꯥꯏꯔꯛꯂꯦ꯫ ꯂꯩꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯁꯨ ꯀꯣꯜ ꯑꯃ ꯂꯩꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯦꯟ ꯀꯌꯥ ꯑꯃ ꯇꯥꯟꯃꯤꯟꯅꯕꯗꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯂꯦꯞꯁꯤꯟꯖꯕꯗꯤ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯃꯆꯥꯅ ꯆꯥꯎꯔ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯎꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯊꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯁꯤꯡ ꯊꯥꯅꯕꯤꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯕꯥꯔꯇꯣꯟ ꯑꯃ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯥꯔꯇꯣꯟ ꯇꯧꯕꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯦꯝꯊꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯁꯤ ꯃꯈꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯑꯅꯧꯕ ꯍꯋꯥꯏ ꯀꯌా ꯊꯥꯅꯕ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯎꯄꯨꯗ ꯊꯝꯕ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯕꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯁꯤꯕꯨ ꯀꯧꯔꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯂꯩꯁꯤꯅ ꯃꯃꯥꯗ ꯏꯃꯥꯅ ꯀꯥꯎꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯕꯗꯤ ꯅꯠꯇꯦꯀꯣ? ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯅꯠꯇꯦꯅꯦꯍꯦ ꯏꯕꯦꯝꯃ, ꯑꯩ ꯄꯩꯁꯥ ꯊꯝꯃꯝꯗꯤ ꯃꯁꯤꯒꯤ ꯐꯤ ꯃꯈꯥꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕꯅꯤꯅꯦ, ꯀꯅꯥꯅꯕꯨ ꯂꯧꯊꯣꯛꯂꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯅꯥꯎꯁꯤꯡꯅꯁꯨ ꯂꯧꯊꯣꯛꯂꯣꯏ, ꯄꯥꯕꯅ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯊꯣꯏ ꯃꯈꯨꯠꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯒ ꯂꯩꯕꯤꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏ ꯌꯨ ꯉꯥꯎꯕꯅꯦ ꯀꯔꯤꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯇꯠꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯦꯝꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯃꯦꯝꯊꯣꯏꯗ ꯄꯤꯔꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯩꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯦꯝꯃꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯀꯣꯟꯅꯅꯕ ꯌꯥꯅꯕ ꯁꯤꯟꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯏꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯤꯅꯕ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯊꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛ ꯃꯇꯦꯡ ꯅꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕ ꯄꯩꯁꯥ ꯄꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯃꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟ ꯄꯨꯝꯅꯃꯛ ꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯁꯥꯗꯣ ꯇꯟꯕꯒꯨꯝ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯊꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯊꯣꯝꯕꯗ ꯃꯍꯥꯛꯄꯨ ꯊꯕꯛ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯝꯕꯅ ꯃꯦꯝꯊꯣꯏꯕꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ, ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯗꯕꯅꯤꯀꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯁꯦ ꯁꯨꯕꯤꯅꯕ ꯃꯤ ꯂꯩꯇꯗꯨꯅ ꯃꯥꯡꯂꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯊꯥꯅꯤꯡꯕ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯅꯪꯅ ꯌꯣꯟꯅꯤꯡꯕ ꯄꯣꯠ ꯌꯣꯜꯂꯒ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯖꯧ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯅꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯇꯥ ꯊꯣꯝꯕ, ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯃꯁꯤꯗ ꯊꯣꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯨ, ꯑꯁꯨꯛ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ, ꯑꯁꯨꯛ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯊꯟꯇꯅꯤ꯫
ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯃꯌꯥꯝꯁꯤꯒꯤ ꯃꯄꯨꯁꯨ ꯑꯩꯅꯤ, ꯀꯅꯥꯒꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯇꯧꯕꯗꯕꯨ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕ, ꯑꯩꯒꯤ ꯐꯤ ꯁꯨꯕ, ꯏꯃꯨꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯕ, ꯑꯩꯒꯤ ꯐꯤ ꯁꯨꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯋꯥꯏꯁꯤꯜ ꯂꯝꯁꯦꯡ ꯇꯧꯕ ꯅꯪ ꯄꯨꯂꯞ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯁꯦꯜꯁꯤꯡꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅꯕ ꯄꯤꯅꯤꯗ ꯏꯆꯜꯒꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯝꯊꯣꯏ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯁꯥꯗ ꯍꯩꯅꯖꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯃꯦꯝꯊꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯦꯝꯊꯣꯏ ꯃꯌꯨꯝ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 9 ꯍꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯆꯍꯤ ꯌꯥꯝꯂꯛꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ, ꯃꯄꯥꯡꯒꯜ ꯂꯣꯏꯅ ꯐꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯆꯥꯁꯤꯡꯅ ꯆꯥꯎꯔꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯄꯗꯒꯤ ꯃꯦꯝꯊꯣꯏ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯗꯨ ꯈꯔ ꯈꯔ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯝꯕꯅ ꯑꯃꯨꯛꯃꯨꯛ ꯃꯦꯝꯊꯣꯏꯗ ꯀꯔꯤꯒꯤ ꯂꯦꯞꯂꯤꯕꯅꯣ, ꯑꯗꯨꯃꯛ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯎ, ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯕ ꯑꯣꯏꯕꯅ ꯃꯃꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗ ꯆꯠꯄ ꯊꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ, ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯄꯩꯁꯥ ꯊꯣꯛꯑꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥꯕꯨ ꯆꯠꯂꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯊꯣꯝꯕꯅ ꯑꯗꯨꯃꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯑꯁꯤꯗ ꯃꯦꯝꯊꯣꯏꯁꯨ ꯄꯥꯛ ꯍꯦꯛ ꯇꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯤ ꯃꯦꯝꯊꯣꯏ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯆꯠꯂꯅꯨ ꯍꯥꯏꯗꯨꯅ ꯈꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨꯃ ꯃꯦꯝꯊꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯊꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯝꯕꯅ ꯃꯦꯝꯊꯣꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯤꯞꯇꯅꯒ ꯂꯩꯔꯝꯃꯤꯕꯁꯤꯕꯣ? ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯇꯥ ꯊꯣꯝꯕ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩ ꯊꯕꯛꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤ꯫ ꯏꯆꯥꯁꯤꯡꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯨꯔꯅꯨ, ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯄꯣꯊꯥꯔꯝꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯗ ꯊꯣꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯦꯝꯊꯣꯏ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯅ ꯇꯥ ꯊꯣꯝꯕ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯌꯥꯔꯒꯗꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯛꯑꯔꯣꯏꯒꯦ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯁꯤꯗ ꯊꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯦꯝꯊꯣꯏ, ꯅꯪ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯧꯔꯛꯑꯝꯃꯨ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯪꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ? ꯅꯪꯒꯤ ꯄꯩꯁా ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤꯅꯦ ꯑꯩꯅ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤꯀோ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯁꯨ ꯄꯩꯁꯥꯒꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯀꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛ ꯍꯤꯛꯇꯣꯛꯄꯗꯨ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯊꯣꯝꯕꯅ ꯆꯥꯅꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯀꯌా ꯑꯃ ꯊꯣꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯝꯕꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯦꯝꯊꯣꯏ, ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ, ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣꯅꯦ? ꯑꯩꯒꯤ ꯂꯥꯛꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯈ꯭ꯔꯕ, ꯏꯅꯥꯛ ꯈꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯂꯥꯎ ꯂꯥꯎ, ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯦꯝꯊꯣꯏ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯅ ꯊꯣꯔꯛꯂꯗꯨꯅ, ꯇꯥ ꯊꯣꯝꯕ, ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩ ꯉꯁꯤꯁꯦ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥ ꯊꯣꯝꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯂꯧꯗ꯭ꯔꯕꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯈꯥꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯅꯪꯗꯤ
ꯅꯍꯥꯟꯒꯩ ꯅꯪꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯗ ꯊꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯔꯥꯗ ꯏꯇꯥꯎ, ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅꯤꯗ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯔꯥꯗ ꯏꯇꯥꯎ, ꯑꯁꯨꯛꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯪꯒꯤꯗꯤ ꯅꯇꯣꯝꯇꯁꯨ ꯂꯩ, ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯍꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯀꯩꯗꯧꯒꯦ? ꯃꯁꯤꯗ ꯃꯦꯝꯊꯣꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯄꯔꯞ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯅꯁꯛ ꯅꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨ ꯂꯥꯎ꯫ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧ, ꯅꯅꯤꯡ ꯅꯈꯥ ꯇꯧꯗꯨꯅ ꯂꯩꯖꯔꯨ ꯂꯥꯎꯅꯦ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯔꯛꯇꯨꯅ, ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯥꯡ ꯑꯔꯥꯡ ꯃꯌꯥꯝꯗꯨꯗ ꯑꯩꯅ ꯇꯥꯎꯔꯒ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯥꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯂꯥꯛꯀꯅꯤ ꯈꯟꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏ ꯆꯠꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯉꯛꯀ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯁꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯣ? ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ, ꯃꯔꯜ ꯃꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯤꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯃꯁꯤꯗ ꯅꯪꯅꯕꯨ ꯍꯥꯏꯕ ꯌꯥꯖꯗ꯭ꯔꯕꯗꯤ ꯅꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯡ ꯊꯥꯡꯗꯨꯅ ꯀꯪ ꯆꯪꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤꯅꯦ, ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏ ꯃꯍꯥꯛ ꯄꯥꯈꯠꯂꯛꯂꯗꯨꯅ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯊꯣꯝꯕ ꯑꯃꯗꯤ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨ ꯃꯦꯝꯊꯣꯏꯅ ꯊꯦꯡꯉꯕ ꯃꯇꯝꯁꯤꯐꯥꯎ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯃꯦꯝꯊꯣꯏꯕꯨ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕ ꯑꯃꯗꯤ ꯊꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯥꯒꯩ ꯐꯨꯔꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯊꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯊꯣꯛꯈꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯕꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯨꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯏꯃꯥꯗ ꯍꯥꯏꯖꯕꯗꯨꯅꯤ, ꯃꯁꯤꯒꯤ ꯊꯣꯝꯕ ꯍꯥꯏꯁꯦ ꯈꯨꯟ ꯄꯨꯝꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯨꯝꯗ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯑꯁꯨꯛ ꯌꯥꯝ ꯆꯠꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯄꯤꯛꯂꯤꯉꯩ ꯑꯩꯈꯣꯏꯅ ꯁꯨꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯆꯠꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯜ ꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯏꯃꯥꯅ ꯆꯠꯀꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯠꯅꯤꯡꯕꯒꯦ? ꯃꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯄꯥꯛ ꯍꯦꯛ ꯍꯤꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯪꯅꯕ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯁꯤꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯏꯃꯨꯡ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯀꯕꯛ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯤꯕ ꯈꯪꯈꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯜ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯊꯤꯕꯤꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏꯅꯁꯨ ꯃꯇꯝ ꯈꯔ ꯊꯤꯔꯝꯂꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏꯕ, ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯃꯤ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫